ngasi numidang uremda phongkiba se phongsingdagi I pausing myamda pathoksari Myanmar gi kabo tampakta Manipur gi apunba lal hawlupsinga akanba mawngda nongmai kapnari kangli paki mera pauche de lokachari tha asigi kuntret ki anganba ayuktagi hauna Manipur gi Kamjong district ka tainariba Myanmar gi kabo tampakta Manipur gi lal hawlupsing gi apunba lalmi singa KNAB ga khut thona badagi thodok lepa leitri ngarang numidang pung tare rom tarakpa matamda Myanmar junta gi maikai dagi air strike chathrakibana maram oiraga maikai anida khothoknaramba adu lepluraba matungda ngasi ayuk pung ahum rom taba matamdagi maikai animakta ngasi ayuk pung mapan henba phawba khothoknari hauji phawbagi oina khothoknaba aduda asoapan yawbagi paw phangba ngamdri ngarang khothoknabagi thodok aduda Manipur gi apunba lalhauba lupsinggi maikai dagi UNLF koirengna lusingba Kangbugi lanmi amaga KYKL gi lanmi amaga punna ani laikhidre hari ngarang phawba chatharakiba landa KNAB gi lanmi kunthra trok rom laikhidabaga loinana kunthra mathoina asoapan nangkhre hari ngarang numidang khothokna khiba amadi military junta chathakiba air strike tasu KNAB gi lanmi tara rom siramba yai haina panari charak asida Myanmar gi ngangphaida lalhaubasing matam sangna khothokna rakpa aduna maram oiraga Indian Army yauna Central Armed Police Force ki personnel kaya ngangphai paringda thomjilakhibaga loinana akanba section tharang laukhatuna lairi hairi sel khairamba miyoi ani police na phakre lamdam asida thokliba sahi ani phajilakadoraba lan asiga mari leinana tongan ba makhal gi karbar toriba sing amadi myamdagi nam haduna khulai paiba singna sel khaibagi sang wangkhalakpadagi Manipur lengakna laukhalakpa khongthang gi saruk ama oina anti extortion unit hangdokhraba matungda myam amadi Imphal manungda leiriba dukan singdagi sel khaibada chenabani haiba miyoi ani Imphal East District Police Commando gi kangbuna phagatpa hokre pawasina hai ngarang Imphal East District Police Commando gi kangbuna chathakiba operation da miyoi ani adu phagatpa ngamkibani hairi pharaba miyoi ani adu sagolban tera sapam lairaktagi yurembam khalen sing sahi nifu amadi hoidrom langamba sing sahi kunthra makoi anina volunteer welfare fund koba lup amagi mingda letter head semduna Imphal manungda leiba dukan sing amadi sagolban area dagi sel khaibada chenai haiba khangmangam le hairi makoi ani dagi mobile phone ani so ama volunteer welfare fund gi letter head ama phagat pangam khi makoi ani bu asamba wang pawang chathaba matamda tongan ba lalhoba lup singda yaromba mioi khra punsillaga myamda nongai utuna gihalaga sel khaiba sel piraktragana dukan thong so lonsinbagi thabak chathai haiba khangmangamle makoi ani dagi phagalaba polam sing aduga loinana logi oiba thabak laukhatnaba Hangang Police Station da kusina khare hari Hangang Police ke maikai dagi so makoi ani bu mari lenaba court ta ngarang puthok laga makha tana wang pawang chathanaba numit homni police custody da remand taw khare hari Popiyan ba lakpa cycle police amadi CRPF ki Gari thugaikhre Manipur dagi mayai kaaba drugs sing maru phangna muthanaba Manipur lengakna sangsil lakliba war on drugs ki khongjang saruk ama oina ngasi Kangpokpi district ki manung sanna leiba cycle police station na konba lungjang village gi singi saruk singda pak sanna mafam adugi khunja singna popi pambi sing thare amadi maru loknaba thorang tawre haibagi akaknaba paw ama phangmadagi ngasi mafam aduda cycle police CRPF amadi lenga kamari leinana official sing satuna popi pami sing yanthatuna manghanaba changsilobada mafam adugi khunja singna security force ki kangbu adu lambi da thatuna changhan khidre loinana police amadi CRPF na tonglakpa gari sing thugaikhre hairi pawasin hai popi thariba khunja singna chatharakpa khongjang aduna maram oiduna police amadi CRPF sing adugi gari langthoklamlaga sen khiba maramna ahenba force puraga lakkani khanbadagi khunja singna kholai paiduna police amadi CRPF sing lakpa ngaiduna leikhi mafam aduda tharamba popi pambi sing kana amatan laktuna yanthatpa yaroi haina chap yungna leptuna leikhre hari press na phangpa pawgi matung inandi thodok thophamda akai toinang khraba police amadi CRPF ki gari ohum hojik Saparmaina police station da yorokre hari thodok aduga mari lena cycle police station na case ama lokhat khre hari atopa pawgi likhuna mana ikawmadi Saparmaina police station anigi
Marakta popi papi sing thariba lungjang village ki lambi sangpham singda hojik mafam adugi koki nupi singna security force sing changba yaroi haina thatuna leiri hari.